ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯨꯁꯨꯝꯅ ꯃꯅꯝꯃꯕꯨ ꯀꯧꯗꯨꯅ ꯍꯥꯏ, "ꯏꯅꯝꯃ, ꯏꯅꯝꯃ, ꯀꯗꯥꯏꯗ ꯂꯩꯒꯦ?" ꯑꯌꯤꯡꯕꯤꯅ ꯈꯨꯝꯂꯛꯏ, "ꯑꯩꯁꯤꯗ ꯂꯩꯌꯦ, ꯃꯅꯤꯡꯗ ꯂꯩ꯫ ꯀꯔꯤ ꯍꯥꯏꯒꯦ?" ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯣꯛꯇꯨꯅ, "ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯍꯧꯒꯠꯂꯕꯣ?" "ꯍꯧꯒꯠꯍꯧꯔꯕꯅꯤ, ꯃꯊꯟꯇ ꯐꯃꯨꯡꯗ ꯁꯥꯟꯅꯍꯧꯕꯅꯤ." "ꯑꯗꯨꯗꯤ ꯑꯩ ꯃꯥ ꯄꯨꯔꯒ ꯇꯝꯐꯥꯁꯅꯥ ꯍꯣꯏꯐꯥꯎ ꯆꯠꯂꯨꯒꯦ." ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯃꯅꯝ ꯍꯣꯏꯒꯤ ꯀꯥꯗ ꯆꯪꯏ꯫ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ, "ꯊꯣꯏꯕꯤ, ꯅꯪꯗꯤ ꯁꯤꯗ ꯅꯊꯟꯇ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ? ꯅꯤꯅꯦ ꯂꯥꯛꯑꯦ, ꯂꯥꯛꯑꯣ, ꯅꯤꯅꯦꯒꯅꯦ ꯀꯣꯏꯕ ꯑꯗꯨꯝ ꯆꯠꯂꯨꯁꯤ꯫ ꯅꯊꯟꯇ ꯁꯤꯗ ꯁꯥꯟꯅꯕꯗꯣ ꯅꯪ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯕ, ꯂꯥꯛꯑꯣ, ꯅꯤꯅꯦ ꯄꯥꯎꯒꯤ ꯂꯥꯛꯑꯣ." ꯃꯤꯔꯣꯜ ꯇꯥꯔꯕꯁꯨ ꯃꯔꯣꯜ ꯊꯣꯛꯄ ꯑꯉꯥꯡ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯃꯆꯤꯜ ꯑꯗꯨꯗꯒꯤ ꯋꯥꯍꯩ ꯑꯍꯨꯝ ꯃꯔꯤꯇ ꯀꯕꯛ ꯀꯕꯛ ꯍꯩꯕꯗ ꯉꯥꯏꯔꯤ꯫ ꯀꯨꯁꯨꯝꯅ ꯊꯣꯏꯕꯤꯕꯨ ꯑꯁꯨꯝꯅ ꯂꯧꯕ ꯄꯝꯕ ꯇꯧꯔꯛꯄꯁꯤ ꯃꯅꯝꯃꯅ ꯊꯣꯏꯕꯤꯕꯨ ꯍꯦꯛ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯧꯔꯤ꯫ ꯀꯨꯁꯨꯝꯅ ꯊꯣꯏꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯧꯏ꯫ ꯂꯩꯁꯥꯕꯤ ꯃꯥꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯧꯕꯒꯤ ꯆꯥꯡ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯗꯒꯤꯁꯨ ꯍꯦꯜꯂꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯁꯥ ꯀꯣꯝꯅ ꯂꯩꯅꯤꯡꯕ ꯀꯧꯕꯅꯤꯅ ꯃꯆꯟꯅꯨꯄꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯈꯤꯕꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯐꯅꯗꯨꯝ ꯃꯉꯣꯟꯗ ꯋꯥꯏ ꯁꯪꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯨꯁꯨꯝꯅ ꯑꯉꯥꯡ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯍꯥꯛꯅꯁꯨ ꯍꯦꯛꯇ ꯂꯧꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯕ ꯀꯨꯁꯨꯝꯅ ꯃꯅꯝꯃꯒꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯍꯦꯛ ꯀꯥꯡꯗꯅ ꯊꯥꯗꯣꯛꯇꯅ ꯃꯥꯅ ꯁꯨꯝ ꯆꯦꯟꯗꯨꯅ ꯂꯩꯕ ꯑꯁꯤ ꯀꯥ ꯑꯃ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯍꯥꯛꯄꯨ ꯂꯩꯁꯥꯕꯤ ꯆꯥꯖꯦꯟꯕꯤ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯁꯤ ꯃꯍꯥꯛꯅ ꯈꯪꯗꯦ, ꯈꯪꯂꯕꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯀꯌꯥ ꯊꯣꯏꯗꯣꯛꯇꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯝꯂꯒ ꯑꯣꯏꯔꯕꯁꯨ ꯄꯣꯔꯒ ꯑꯣꯏꯔꯕꯁꯨ ꯍꯦꯛꯇ ꯆꯠꯄ, ꯊꯕꯛ ꯑꯃ ꯆꯠꯄꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯗꯨꯝ ꯄꯨꯕ ꯑꯁꯤꯅꯤ꯫ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤ, ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ꯫ "ꯅꯤꯅꯦꯅ ꯄꯝꯕꯁꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯅꯦ? ꯅꯤꯅꯦꯅ ꯂꯨꯅ ꯇꯧꯕꯤꯔꯤꯕꯁꯤꯗꯤ ꯅꯪꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯀꯞꯂꯛꯄ ꯌꯥꯗꯦꯀꯣ꯫ ꯅꯤꯅꯦꯅ ꯑꯗꯨꯝ ꯀꯣꯏꯕ ꯄꯨꯕꯤꯗꯣꯏꯅꯤ." ꯇꯝꯐꯥꯁꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯏ꯫ ꯅꯥꯀꯜꯗ ꯂꯩ ꯃꯌꯥꯝ ꯑꯃ ꯁꯥꯠꯂꯤ꯫ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯞ ꯂꯦꯞꯂꯒ ꯁꯥꯠꯂꯤꯕ ꯂꯩ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏ, "ꯇꯨ, ꯂꯩ ꯁꯥꯠꯂꯤ꯫ ꯂꯩꯁꯦ ꯐꯖꯕ꯭ꯔꯥ? ꯅꯪꯒꯤ ꯃꯍꯦꯛꯁꯤꯗ ꯍꯦꯛꯇꯣꯛꯀꯦ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤ ꯂꯩ ꯐꯖꯕ ꯑꯃ ꯍꯦꯛꯇꯣꯛꯀꯦ꯫ ꯀꯔꯝꯕ ꯍꯦꯛꯁꯤꯒꯦ? ꯅꯪꯕꯨ ꯀꯔꯝꯕ ꯂꯩ ꯄꯥꯝꯒꯦ? ꯅꯈꯨꯠ ꯊꯤꯜꯂꯨ, ꯅꯈꯨꯠ ꯊꯤꯜꯂꯨ꯫ ꯅꯤꯅꯦ ꯍꯦꯛꯄꯤꯒꯦ꯫ ꯑꯃ ꯍꯦꯛꯇ ꯌꯥꯔꯕꯣ ꯅꯪꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯑꯃ ꯍꯦꯛꯅꯕ ꯃꯈꯨꯠ ꯇꯤꯡꯊꯣꯛꯏ꯫ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯇꯝꯐꯥꯁꯅꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯨꯁꯨꯝꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯏ꯫ ꯃꯗꯨꯗ ꯍꯥꯏꯖꯩ, "ꯑꯃꯨꯛ ꯂꯥꯛꯑꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯅ ꯂꯥꯛꯀꯦ ꯍꯥꯏꯔꯕꯁꯨ ꯃꯊꯟꯇ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤ? ꯑꯉꯥꯡ ꯑꯁꯤ ꯍꯦꯛꯇ ꯄꯨꯔꯒ ꯂꯥꯛꯄ, ꯃꯁꯥ ꯉꯥꯛꯇ ꯂꯥꯛꯄ ꯍꯩꯇꯦ ꯍꯥꯏꯕ꯭ꯔꯕ? ꯍꯥꯟꯅꯗꯤ ꯃꯁꯥ ꯉꯥꯛꯇ ꯂꯥꯛꯑꯝꯂꯤꯕꯅꯤꯅ ꯑꯉꯥꯡ ꯑꯁꯤ ꯍꯦꯛ ꯄꯣꯛꯈꯤꯕꯗꯒꯤ ꯁꯦꯒꯥꯁꯤꯗ ꯌꯦꯞꯇꯨꯅ ꯄꯨꯗꯣꯏꯕ꯫ ꯃꯥꯅ ꯍꯦꯛ ꯆꯠꯄ ꯈꯨꯗꯤꯡꯗ ꯑꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯍꯦꯛ ꯄꯨꯔꯒ ꯆꯠꯂꯦꯕ꯫ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕꯖꯥꯠꯅꯣ? ꯑꯉꯥꯡꯗꯤ ꯀꯥꯏꯗ ꯃꯁꯛ ꯈꯔ ꯐꯖꯕ ꯑꯣꯏꯔꯗꯤ ꯃꯐꯩꯒꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯡꯅꯤꯡꯗꯕꯅ ꯀꯦꯅ ꯃꯔꯣꯜ ꯑꯃ ꯀꯦꯁꯤꯟꯅꯔꯤꯕ꯫ ꯂꯩ ꯑꯁꯤ ꯌꯦꯡꯉꯨꯅꯦ, ꯁꯨꯝ ꯁꯥꯠꯆꯔꯒ ꯂꯩꯖꯕ ꯂꯩ ꯑꯁꯤꯕꯨ ꯍꯦꯛꯇ ꯍꯦꯛꯑꯦ ꯍꯥꯏꯕ꯫ ꯁꯨꯝ ꯁꯥꯠꯂꯒ ꯂꯩꯕꯁꯤ ꯃꯕꯨꯛ ꯌꯦꯛꯄꯖꯥꯠꯂꯣ? ꯇꯨ, ꯑꯁꯤ ꯇꯧꯔꯅꯤꯁꯦ ꯑꯩꯅ ꯈꯪꯂꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯗ ꯄꯤꯈ꯭ꯔꯦꯕ, ꯑꯉꯥꯡ ꯑꯁꯤꯗ ꯂꯩꯁꯦ ꯁꯦꯒꯥꯏꯈ꯭ꯔꯦꯕ." ꯏꯕꯦꯝꯃ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯀꯨꯁꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯅꯪꯅ ꯂꯣꯏ ꯁꯦꯒꯥꯏꯔꯕꯣ? ꯁꯦꯒꯥꯏꯕ ꯌꯥꯗꯦꯀꯣ꯫ ꯅꯤꯅꯦ ꯑꯃꯒ ꯍꯦꯛꯂꯛꯀꯦ, ꯍꯟꯗꯛꯃꯨꯛꯇꯤ ꯁꯦꯒꯥꯏꯕ ꯌꯥꯗꯦꯀꯣ." ꯍꯥꯏꯗꯨꯅ ꯁꯥꯠꯂꯤꯕ ꯂꯩ ꯑꯃꯃꯨꯛ ꯍꯦꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯍꯜꯂꯤ꯫ ꯏꯕꯦꯝꯃꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯍꯦꯛ ꯑꯔꯥꯛ ꯈꯨꯗꯤꯡꯒꯤ ꯆꯨꯝꯅ ꯁꯥꯠꯆꯔꯤꯕ ꯂꯩꯁꯦ ꯃꯥꯅ ꯁꯨꯝ ꯍꯦꯛꯇꯨꯅ ꯃꯥꯡꯍꯟꯗꯣꯏꯕ꯫ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯕꯨꯛ ꯌꯦꯛꯂꯕꯖꯥꯠꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯉꯥꯡ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯣꯏꯗꯧꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯅꯅꯦ ꯉꯁꯤꯅꯦꯀꯣ ꯂꯩ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯟꯊꯠꯂꯨꯅꯤꯀꯣ꯫ ꯂꯥꯛꯀꯦ ꯍꯥꯏꯔꯕꯁꯨ ꯃꯁꯥ ꯉꯥꯛꯇ ꯐꯠ ꯂꯥꯛꯄ ꯃꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯑꯉꯥꯡ ꯑꯁꯤꯒ ꯑꯗꯨꯝ ꯄꯨꯁꯤꯟꯈ꯭ꯔꯦꯅꯤ꯫ ꯑꯁꯤꯅ ꯃꯥꯡꯒꯣꯜꯒꯤ ꯂꯩꯕꯥꯛ ꯀꯥꯏꯗꯣ ꯂꯣꯏꯅ ꯑꯃꯨꯛ ꯊꯨꯒꯥꯏꯔꯝꯗꯣꯏꯕ꯫ ꯃꯥꯡꯒꯣꯜꯗ ꯇꯝꯐꯥꯁꯅꯥ ꯐꯅꯦꯛ ꯁꯥꯔꯤ ꯀꯨꯁꯨꯝꯅ, "ꯊꯕꯛ ꯐꯩꯗꯀꯣ ꯃꯤ ꯃꯆꯥꯗꯤ." ꯇꯝꯐꯥꯁꯅꯥ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ꯫ ꯀꯨꯁꯨꯝꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡꯗꯨ ꯄꯝꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯍꯥꯏꯖꯩ, "ꯄꯦꯜꯂꯕꯅꯤꯗ, ꯑꯉꯥꯡꯁꯤꯕꯨ ꯄꯨꯔꯒ ꯂꯥꯛꯏ, ꯑꯣꯟꯊꯣꯛꯅ
ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯇꯨꯅ ꯐꯅꯦꯛꯀ ꯌꯧꯔꯝꯂꯦꯅ ꯅꯪꯗꯤ ꯐꯤ ꯁꯥꯕꯒ ꯌꯥꯝ ꯀꯜꯂꯤꯅ ꯊꯕꯛ ꯂꯩꯇꯕꯒꯤ ꯁꯨꯝ ꯁꯥꯔꯤꯕ ꯍꯥꯏꯗꯨꯅꯤ ꯁꯤꯗ ꯍꯦꯛꯇ ꯐꯝꯃꯨ ꯀꯨꯁꯨꯝ ꯐꯝꯊꯩ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯐꯝꯁꯤꯀꯣ ꯑꯉꯥꯡ ꯑꯗꯨ ꯃꯔꯦꯡ ꯆꯠꯂꯛꯏ ꯃꯗꯨꯗ ꯍꯥꯏ ꯑꯩꯅ ꯄꯝꯂꯒ ꯐꯝꯕꯁꯦ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯃꯔꯦꯡ ꯆꯠꯂꯤꯁꯦ ꯎꯠ ꯌꯥꯔꯕ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯌꯨꯀꯣ ꯇꯝꯐꯥꯁꯅꯥꯅ ꯍꯥꯏ ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯁꯨꯝ ꯀꯣꯏꯊꯣꯔꯛꯏꯕ ꯍꯥꯏꯗꯨꯅꯤ ꯑꯩꯁꯨ ꯊꯕꯛ ꯂꯩꯇꯗꯅ ꯁꯨꯝ ꯐꯅꯦꯛ ꯁꯥꯔꯝꯕ ꯍꯣꯏꯗꯤ ꯑꯉꯥꯡꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯔꯒ ꯂꯩꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯣꯏ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯂꯧꯔꯒ ꯂꯩꯔꯤꯕꯁꯤꯕꯣ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯂꯪꯆꯥꯛꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯌꯥꯗ ꯍꯦꯛ ꯊꯤꯡꯖꯤꯜꯂꯤ ꯃꯗꯨꯗ ꯇꯝꯐꯥꯁꯅꯥꯅ ꯑꯦ ꯂꯪꯆꯥꯛꯁꯤ ꯄꯥꯏꯈ꯭ꯔꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯑꯣ ꯀꯨꯁꯨꯝ ꯊꯣꯏꯕꯤ ꯁꯤ ꯄꯥꯏꯕ ꯌꯥꯗꯦ ꯑꯆꯥꯅꯤ ꯁꯤ ꯅꯤꯅꯦꯗ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯏ ꯇꯝꯐꯥꯁꯅꯥꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯈꯨꯠ ꯃꯁꯥꯅ ꯃꯔꯣꯜ ꯑꯃ ꯂꯦꯡꯉꯤꯕ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯃꯥꯅ ꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯏꯁꯤꯕꯣ 이실시 ꯊꯣꯛꯅ ꯍꯦꯛ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯑꯣꯟꯊꯣꯛꯅ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯉꯥꯡꯗꯨꯅ ꯑꯃꯨꯛꯀ ꯂꯪꯆꯥꯛꯇꯨ ꯄꯥꯏꯗꯨꯅ ꯃꯆꯤꯟꯗꯨꯗ ꯆꯨꯞꯄꯤ ꯇꯝꯐꯥꯁꯅꯥꯅ ꯑꯃꯨꯛꯀ ꯍꯥꯏ ꯑꯃꯨꯛꯀ ꯄꯥꯏꯈ꯭ꯔꯦ ꯀꯨꯁꯨꯝ ꯅꯪꯕꯣ ꯃꯥ ꯌꯥꯝꯅ ꯄꯥꯏꯅꯤꯡꯂ ꯃꯥꯜꯂꯦ ꯄꯥꯏꯖꯔꯁꯅꯨ ꯃꯆꯤꯟꯕꯥꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯩꯅꯣ ꯁꯤꯕꯣ ꯁꯨꯝ ꯄꯥꯏꯖꯔꯁꯅꯨ ꯀꯥꯏꯅ ꯑꯣꯟꯊꯣꯛꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯥꯛꯏꯅꯣ ꯍꯥꯏꯕꯅꯤꯗ ꯄꯦꯜꯂꯤꯗꯀꯣ ꯑꯩ ꯀꯨꯁꯨꯝꯅ ꯅꯣꯛꯇꯨꯅ ꯅꯪꯁꯨ ꯈꯪꯂꯛꯈꯤꯅꯤ ꯅꯣꯏ ꯅꯝꯕꯒꯤ ꯃꯆꯥ ꯑꯃ ꯍꯦꯛ ꯌꯥꯎꯔꯛꯄꯒ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤꯀꯣ ꯃꯤꯀꯨꯞ ꯑꯃꯇ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯗꯣꯛꯅꯤꯡꯕꯖꯥꯠ ꯅꯠꯇꯦ ꯅꯨꯡꯁꯤꯕꯅ ꯃꯥꯒꯤ ꯋꯥꯇꯥ ꯑꯁꯤꯗ ꯇꯥꯟꯖꯥ ꯑꯃ ꯂꯧꯗꯨꯅ ꯇꯝꯐꯥꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏ ꯑꯦ ꯑꯩꯗꯤ ꯑꯗꯨꯝꯅ ꯈꯥꯏꯗꯤ ꯈꯛ ꯇꯧꯔꯣꯏꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯧꯕꯅꯤ ꯍꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯪ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯗꯨꯅ ꯑꯗꯨꯝ ꯂꯧꯅꯤꯡꯗꯨꯅ ꯂꯩꯗꯣꯏꯅꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯏꯅꯝꯃꯒꯤ ꯃꯆꯥꯁꯦ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯤ ꯅꯍꯥꯟꯗꯒꯤ ꯐꯅꯦꯛ ꯁꯥꯕ ꯑꯁꯤ ꯂꯦꯡꯗ꯭ꯔꯤ ꯑꯗꯣ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯅꯨ ꯂꯩꯁꯥꯕꯤꯅ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯌꯥꯝꯅ ꯆꯦꯟꯕꯁꯦ ꯃꯤꯅ ꯐꯖꯅ ꯍꯥꯏꯅꯗꯕꯅꯤꯀꯣ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯑꯦ ꯀꯅꯥ ꯍꯥꯏꯕ ꯀꯜꯂꯛꯇꯨꯅ ꯍꯥꯏꯅꯔꯤꯕꯅꯤ ꯏꯕꯦꯝꯃ ꯏꯅꯝꯃꯒꯤ ꯃꯆꯥ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯑꯗꯨꯅꯕꯨ ꯑꯗꯨꯝ ꯂꯧꯔꯤꯕꯁꯤꯅꯤ ꯃꯤꯅ ꯍꯥꯏꯅꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯃꯋꯥ ꯂꯧꯗꯦꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯌꯦꯡ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯏꯆꯥ ꯌꯥꯎꯔꯛꯄ ꯀꯥꯟꯗ ꯏꯆꯥꯗꯣ ꯐꯖꯅ ꯂꯧꯕ ꯍꯩꯅꯕꯅꯤ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯉꯥꯡ ꯍꯥꯟꯅ ꯂꯧꯕ ꯇꯝꯍꯧꯕꯒꯤ ꯋꯥ ꯇꯥꯔꯦꯅꯦ ꯈꯪꯗꯦꯗ ꯃꯤꯒꯤ ꯋꯥꯅꯤ ꯃꯗꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯤ ꯑꯩꯗꯤ ꯀꯨꯁꯨꯝ ꯑꯉꯥꯡꯁꯦ ꯃꯁꯛ ꯊꯤꯕꯗꯤ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯍꯣꯏ ꯃꯁꯛ ꯃꯇꯧꯒ ꯈꯔ ꯐꯖꯔꯕꯨꯗꯤ ꯈꯔ ꯄꯝꯈꯣꯠ ꯇꯧꯅꯤꯡꯉꯤꯀꯣ ꯏꯕꯦꯝꯃꯨꯅ ꯃꯥꯡꯒꯣꯜꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯥꯏꯔꯛꯏ ꯑꯦ ꯕꯦꯝꯃ ꯑꯉꯥꯡꯁꯤꯅ ꯂꯩꯕꯥꯛꯀ ꯂꯣꯏ ꯊꯨꯒꯥꯏꯔꯦ ꯅꯈꯣꯏꯕꯨ ꯎꯗ꯭ꯔꯕꯣ ꯋꯥꯍꯩ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯣꯏꯅ ꯌꯦꯡꯊꯣꯛꯏ ꯊꯣꯏꯕꯤꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯪ ꯌꯥꯎꯕ ꯂꯪꯆꯥꯛ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯊꯤꯟꯒꯥꯏꯗꯨꯅ ꯊꯨꯒꯥꯏꯗꯨꯅ ꯂꯩꯔꯤ ꯀꯨꯁꯨꯝꯅ ꯍꯩꯃꯥ ꯅꯪꯗꯤ ꯂꯩꯕꯥꯛ ꯊꯨꯒꯥꯏꯔꯤꯔꯣ ꯅꯈꯨꯠ ꯃꯣꯠꯅꯕ ꯂꯥꯎ ꯑꯩꯅ ꯁꯤꯗ ꯄꯝꯕꯁꯨ ꯅꯪꯅ ꯍꯦꯛꯇ ꯀꯣꯏꯔꯦꯡ ꯂꯦꯡꯉꯤ ꯅꯈꯨꯠ ꯃꯣꯠꯅꯕ ꯂꯥꯎ ꯏꯕꯦꯝꯃꯨꯅ ꯍꯥꯏꯖꯩ ꯀꯌꯥ ꯑꯗꯨꯗ ꯌꯦꯡꯉꯨꯅꯦ ꯂꯩꯕꯥꯛ ꯊꯨꯒꯥꯏꯔꯤꯕꯁꯤ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯗꯦꯕ ꯃꯈꯨꯠ ꯃꯣꯠꯅꯤ ꯀꯥꯏꯅ ꯇꯧꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯗꯧꯔꯤꯗ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯀꯩꯒꯤꯅꯣ ꯑꯉꯥꯡ ꯑꯁꯤꯗ ꯂꯪ ꯌꯥꯎꯕ ꯂꯪꯆꯥꯛ ꯄꯥꯏꯍꯜꯂꯤꯁꯤꯕꯣ ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯦ ꯅꯪꯕꯨ ꯅꯀꯣꯛꯇꯨ ꯌꯥꯎꯗ꯭ꯔꯣ ꯏꯃꯥ ꯑꯩꯅ ꯅꯠꯇꯦꯗ ꯃꯁꯤꯗ ꯀꯨꯁꯨꯝꯅ ꯅꯦ ꯑꯉꯥꯡꯁꯤꯅ ꯌꯥꯝꯅ ꯄꯥꯏꯅꯤꯡꯕ ꯑꯗꯨꯗ ꯄꯥꯏꯍꯟꯕꯅꯤ ꯕꯦꯝꯃ ꯄꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯗꯅ ꯁꯤꯃ ꯄꯥꯏꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯏꯅꯦ ꯏꯕꯦꯝꯃꯨ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯈꯣꯔꯣ ꯍꯦꯛ ꯈꯣꯠꯂꯤ ꯁꯥꯎꯅꯤꯡꯅ ꯋꯥꯗꯤ ꯍꯥꯏꯔꯨꯕ ꯌꯥꯗ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯝꯐꯥꯁꯅꯥꯅ ꯀꯨꯁꯨꯝ ꯅꯣꯏ ꯑꯉꯥꯡꯁꯦ ꯃꯈꯨꯠ ꯌꯥꯝꯅ ꯂꯦꯡꯉꯤꯗ ꯐꯤꯁꯤꯃꯨꯛ ꯄꯥꯏꯔꯒ ꯆꯤꯡꯉꯤ ꯁꯣꯝ ꯅꯥꯀꯜꯗ ꯑꯝꯇ ꯊꯥꯡꯗꯣꯛꯑꯣꯕ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯅꯪ ꯑꯩꯈꯣꯏꯁꯨ ꯃꯥꯗꯧꯅ ꯄꯤꯛꯂꯤꯀꯥꯟꯗ ꯁꯨꯃꯥꯏꯅ ꯈꯨꯠ ꯌꯥꯝꯅ ꯂꯦꯡꯉꯝꯗꯣꯏꯅꯤ ꯑꯁ ꯀꯔꯤ ꯋꯥꯅꯤꯒꯦ ꯑꯗꯨꯗꯤ ꯅꯨꯡꯁꯤꯗ꯭ꯔꯣꯁꯦ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯃꯈꯨꯠ ꯃꯁꯥ ꯈꯔ ꯂꯦꯡꯗꯧꯅꯤ ꯀꯨꯁꯨꯝꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯃ ꯇꯝꯐꯥꯁꯅ ꯃꯥꯒꯤ ꯑꯣꯏꯅ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ ꯀꯨꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤꯡꯖꯨꯔ ꯀꯨꯞꯁꯨꯔꯝꯇ ꯍꯌꯦꯡ ꯂꯥꯡꯁꯤꯜꯂ ꯆꯥꯁꯤꯗꯅ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯌꯥꯔꯅꯤ ꯑꯩꯗꯤ ꯀꯌా ꯆꯥꯕ ꯄꯥꯝꯗꯤꯌꯦ ꯅꯈꯣꯏ ꯑꯗꯨꯝ ꯆꯥꯅꯧ ꯀꯩꯅꯣ ꯅꯪꯕꯨ ꯁꯤꯒꯨꯝꯕꯁꯦ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯖꯕꯗꯥꯏꯅꯦ ꯄꯥꯝꯗꯦ ꯀꯥꯏꯅ ꯍꯥꯏꯗꯨꯅ ꯀꯩꯒꯤ ꯍꯟꯗꯛꯁꯦ ꯑꯩ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯆꯥꯕ ꯌꯥꯗꯕ ꯑꯗꯨꯏꯅꯤ ꯀꯣꯟꯅ ꯆꯥꯁꯤ ꯑꯁ ꯇꯜꯂꯤꯌꯦ ꯅꯪꯁꯤ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯀꯣ ꯅꯪ ꯑꯉꯥꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯇꯧꯔꯤꯁꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯌꯥ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯍꯥꯏꯕ ꯃꯈꯨꯠꯁꯦ
ꯑꯁꯤꯗ ꯑꯃꯨꯛ ꯈꯣꯠꯈ꯭ꯔꯦ ꯂꯩꯕꯥꯛ ꯈꯔ ꯊꯨꯒꯥꯏ ꯐꯤ ꯈꯔ ꯆꯤꯛ ꯑꯁ ꯑꯩ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯁꯤꯕꯨ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯁꯤꯕꯨ ꯍꯥꯏꯗꯗꯤ ꯍꯥꯏꯔꯒꯦ ꯀꯨꯁꯨꯝ ꯅꯪ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣ ꯑꯩ ꯐꯅꯦꯛꯁꯦ ꯑꯊꯨꯕꯒꯤ ꯀꯛꯇꯕ ꯌꯥꯗꯕ ꯁꯤꯌꯨꯝꯇ ꯑꯩ ꯁꯥꯈꯤꯒꯦꯕ ꯏꯃꯥꯅ ꯑꯃꯨꯛ ꯐꯝꯂꯒ ꯂꯩꯊꯣꯛꯏ ꯍꯥꯏꯗꯅ ꯀꯥꯡꯂꯛꯑꯅꯤ ꯅꯪ ꯁꯥꯎꯅꯨ ꯅꯪ ꯆꯠꯂꯣ ꯊꯕꯛ ꯐꯕꯤ ꯅꯈꯣꯏꯒ ꯃꯤꯔꯦꯝ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦꯗ ꯁꯥꯖꯧꯔꯣ ꯆꯠꯂꯒꯦ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯊꯣꯏꯕꯤꯌꯥ ꯂꯥꯎ ꯆꯠꯂꯁꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯀꯣꯏꯔꯨꯁꯦ ꯂꯥꯛꯑꯣ ꯅꯤꯅꯦ ꯄꯥꯝꯒꯦꯁꯦ ꯁꯦ ꯅꯪꯅ ꯄꯥꯏꯔꯤꯁꯦ ꯊꯥꯗꯣꯛꯑꯝꯃꯣ ꯁꯦ ꯁꯤꯗ ꯊꯝꯃꯣ ꯊꯝꯂꯝꯗꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯠꯂꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ ꯇꯝꯐꯥ ꯁꯅꯥꯅ ꯍꯥꯏꯖꯍꯧꯏ ꯍꯣ ꯂꯥꯛꯀꯅꯨ ꯅꯪ ꯑꯩꯈꯣꯏꯗ ꯁꯨꯛꯂꯥꯛ ꯍꯦꯛ ꯂꯥꯛꯀꯅꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯤꯕꯨ ꯂꯩꯁꯥꯕꯤ ꯃꯥꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯗꯨꯝ ꯍꯦꯛ ꯆꯦꯜꯂꯒ ꯂꯩꯌꯦꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯃꯈꯨꯠꯅ ꯃꯔꯣꯜ ꯑꯃ ꯂꯦꯡꯉꯤꯕ ꯁꯤ ꯂꯣꯏꯅ ꯆꯈꯥꯏꯔꯝꯃꯦꯕꯁꯦ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯅꯠꯇꯦ ꯀꯨꯁꯨꯝ ꯑꯁꯤꯕꯨ ꯋꯥꯈꯜ ꯀꯔꯤꯝꯇꯒ ꯈꯟꯗꯕ ꯖꯥꯠ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯃꯤꯅ ꯋꯥ ꯉꯥꯡꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗꯦꯕ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯤꯅ ꯂꯩꯁꯥꯕꯤ ꯆꯥꯖꯦꯟꯕꯤ ꯍꯥꯏꯅꯩꯁꯦ ꯃꯥ ꯈꯪꯗꯦꯕ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯃꯥ ꯃꯁꯥꯗ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯅꯤꯀꯣ ꯁꯨꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯗ ꯂꯥꯛꯀꯦ ꯍꯥꯏꯔꯕꯁꯨ ꯃꯁꯥ ꯃꯊꯟꯇ ꯋꯥꯏ ꯁꯪꯅ ꯂꯥꯛꯄ ꯃꯌꯥꯏ ꯃꯣꯏ ꯃꯅꯝ ꯑꯗꯨꯕꯨ ꯃꯆꯥꯁꯤ ꯂꯧꯔꯒ ꯂꯩꯕ ꯍꯩꯇꯦ ꯍꯥꯏꯕꯅꯤꯗ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯈꯣꯏꯗꯒ ꯁꯨꯡꯆꯪ ꯍꯦꯛ ꯆꯪꯍꯟꯅꯤꯡꯗ꯭ꯔꯕ ꯖꯥꯠꯅꯤ ꯑꯁꯦꯡꯕꯅꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏꯒ ꯊꯪꯅꯗꯨꯅ ꯂꯩꯕ ꯌꯨꯝ ꯑꯃꯠꯇ ꯃꯈꯣꯏꯕꯨ ꯆꯪꯍꯟꯅꯤꯡꯗꯦ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯌꯨꯝꯂꯣꯟꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯈꯣꯏꯅꯗꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯅ ꯊꯤꯈ꯭ꯔꯕ ꯑꯉꯥꯡ ꯑꯗꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯄꯨꯗꯨꯅ ꯆꯠꯄ ꯁꯥꯏ ꯃꯈꯣꯏ ꯎꯕꯗ ꯃꯤꯈꯣꯏꯒꯤ ꯊꯃꯣꯏꯗ ꯇꯤꯟꯕꯤꯍꯧꯏ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠ ꯅꯥꯏ ꯃꯁꯤ ꯃꯈꯣꯏꯅꯗꯤ ꯈꯪꯗꯦ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯀꯨꯁꯨꯝꯅ ꯂꯧꯍꯧꯗꯕ ꯇꯥꯟꯖꯥꯗꯅ ꯃꯃꯥꯅ ꯑꯃꯨꯛ ꯂꯧꯗꯨꯅ ꯂꯩꯀꯥꯏꯗ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯍꯦꯛ ꯆꯠꯀꯅꯤ ꯃꯤ ꯑꯃ ꯎꯕ ꯌꯥꯗꯦ ꯍꯥꯏꯔꯨꯅꯤ 이수 ꯊꯣꯏꯕꯤꯅ ꯀꯣꯏꯔꯨꯁꯤ ꯑꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ ꯅꯤꯡꯉꯥꯏ ꯇꯧꯈꯤꯕꯁꯤꯅ 이수ꯁꯦ ꯌꯨꯝꯗ ꯂꯩꯕꯒ ꯍꯩꯅꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ ꯄꯨꯊꯣꯔꯛꯏꯅꯤ ꯅꯠꯇꯦ 이베ꯇꯣꯝꯕꯤ ꯑꯩꯒꯤ 이수 ꯅꯨꯄꯤꯁꯤꯕꯨ ꯃꯁꯛ ꯐꯖꯗꯕ꯭ꯔꯥꯅꯦ ꯈꯨꯝꯗ ꯌꯥꯗꯕꯒꯤ ꯃꯈꯣꯏꯁꯨ ꯃꯉꯛ ꯅꯣꯝꯗꯨꯅ ꯐꯖꯩ ꯍꯥꯏꯅ ꯈꯨꯝꯃꯤ ꯇꯁꯦꯡꯅ ꯐꯖꯗꯨꯅ ꯈꯨꯝꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯠ ꯅꯥꯏ ꯃꯊꯃꯣꯏ ꯑꯗꯨꯗ ꯍꯩꯖꯩ ꯃꯃꯥ ꯃꯆꯥꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯣꯏ ꯂꯩꯃꯍꯜ ꯑꯁꯤꯕꯨꯗꯤ ꯃꯕꯣꯛꯅꯤ ꯈꯔ ꯐꯔꯦ ꯃꯁꯨ ꯂꯧꯕ ꯍꯥꯏꯕꯁꯦ ꯃꯕꯣꯛ ꯑꯃꯒꯤꯗꯤ ꯃꯊꯧꯅꯤ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝ ꯑꯗꯨꯅꯤ ꯂꯩꯁꯥꯕꯤ ꯃꯥꯅ ꯑꯉꯥꯡ ꯃꯆꯥꯁꯤꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯈꯣꯏꯁꯦ ꯍꯦꯛ ꯆꯦꯟꯗꯨꯅ ꯂꯩꯕ ꯁꯤꯕꯨ ꯀꯔꯝꯕ ꯃꯇꯧꯅꯣ ꯍꯥꯏꯕ ꯀꯔꯤ ꯃꯇꯧꯅꯣꯕ ꯂꯩꯁꯥꯕꯤ ꯆꯥꯖꯦꯟꯕꯤ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯅꯔꯤꯁꯦ ꯃꯇꯤꯛ ꯍꯦꯛ ꯆꯥꯏ ꯂꯩꯁꯥꯕꯤꯅꯕꯨ ꯍꯛꯃꯜꯂꯤ ꯃꯅꯝꯃꯒꯤ ꯃꯆꯥꯒ ꯃꯥꯟꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯃꯥꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯨꯁꯨꯝꯕꯨ ꯂꯩꯁꯥꯕꯤ ꯆꯥꯖꯦꯟꯕꯤ ꯍꯥꯏꯅ ꯂꯣꯏꯅ ꯍꯦꯛ ꯍꯥꯏꯅꯩ ꯂꯩꯃꯍꯜꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯖꯕꯅꯦ 이수ꯁꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯦ ꯃꯕꯣꯛ ꯑꯩ ꯂꯧꯗꯅ ꯃꯔꯥꯁꯤ ꯀꯥꯏꯁꯤ ꯂꯩꯈꯤꯕꯅ ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ ꯃꯈꯖꯥꯏ ꯀꯥꯏꯁꯤ ꯌꯦꯡꯉꯣꯕ ꯃꯒꯨꯟ ꯑꯃ ꯂꯩꯕꯅꯦ ꯃꯁꯤꯃꯥꯜ ꯑꯗꯨꯗ ꯍꯥꯏꯖꯩ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯁꯦ ꯃꯥꯡꯒꯣꯜꯒ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ ꯑꯩ ꯊꯤꯈ꯭ꯔꯕ ꯃꯁꯨ ꯑꯁꯤꯕꯨ ꯐꯖꯩ ꯁꯤꯗꯕꯨ ꯀꯔꯤꯅꯣ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅꯒ ꯇꯧꯔꯤꯕꯁꯤꯕꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗꯕ ꯖꯥꯠꯂ ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯑꯩꯗꯤ ꯆꯠꯍꯧꯕꯅ ꯐꯅꯤꯗ ꯑꯩ ꯑꯁꯤ ꯈꯟꯗꯨꯅ ꯍꯥꯏ 이수야 ꯑꯩꯁꯦ ꯊꯕꯛ ꯑꯃ ꯊꯣꯛꯂꯛꯄꯅꯦ ꯊꯦꯡꯂꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ 이수ꯁꯤ ꯃꯁꯛ ꯐꯖꯩ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯍꯣ ꯐꯖꯔꯦ ꯌꯥꯝꯅ ꯐꯖꯩ ꯂꯩꯀꯥꯏꯁꯤꯗ ꯅꯪꯒꯤ ꯅꯁꯨꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯅꯁꯨꯗꯨꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯐꯖꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤ ꯂꯩꯃꯍꯜꯅ ꯅꯣꯛꯇꯨꯅ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯤꯅ 이수나 मसक फजब इहेन हेलेन हाइरमलिबदो ताउरब नत्रा फजै 이수디 मसक यामना फजै 이수디 सनाने सना मसानुपी लाक्तुना सत हाइरे आइनादि इमाना कोइ थीरी अदुगा नंगना सिदा लेप्तुना लेरमने कैदौरे करी लेरे अगांगदो लौगे लाइने पिरो आई पमगे आइना ngahaktang pambasida ko पिरो हाइबा आई पमगे होय पममोसे थेबिया लाओ तिनी पमगे लाओ तिनेगनिया कोइबा चलुसी लाओ हाइदुना अगांगदो ममादगी लौदुना पम्मी लैमहलना कदोम चके हाइनो नंगबो खंगदे असोमदा अदुम चख्रदौनी अगांगदो नुंसा मरक्ता यामना पुथोकनु कुसु गाइदो अमुक मुसिनखिनी आइने ने खंगी केदरगे इमा यारे युमदो ओइना चलो होय नुमि ताद्रि कांदा हंजिलौ है होइबा असुमना मतम अयामबदा कुसुमना अगांग असिबु लौदुना त लैरमि
ꯌꯨꯝꯂꯣꯟꯅꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯀꯥ ꯍꯦꯟꯕ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯑꯃꯗꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯤ ꯑꯃꯠꯇꯅ ꯍꯦꯛ ꯅꯨꯡꯁꯤꯗꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯉꯥꯡ ꯑꯁꯤ ꯌꯥꯎꯔꯕꯗꯤ ꯀꯅꯥ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯍꯟꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯀꯨꯁꯨꯝ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯂꯒ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯏ꯫ ꯊꯥꯕꯂꯩꯕꯨ ꯌꯦꯡꯗꯨꯅ ꯀꯧꯏ꯫ ꯏꯟꯗꯣꯝꯆꯥ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯂꯪ ꯃꯦꯠꯂꯤꯔꯣ? ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯑꯧ ꯂꯪ ꯃꯦꯠꯄ꯫ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯐꯥꯟ ꯑꯗꯨꯗ ꯁꯠ ꯐꯝꯊꯗꯨꯅ ꯃꯌꯦꯛ ꯅꯥꯏꯕ ꯁꯥꯒꯦ ꯍꯥꯏꯔꯣ? ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯁꯥꯒꯦ ꯇꯧꯕ, ꯑꯗꯨꯅ ꯁꯦꯜ ꯈꯔ ꯐꯪꯕꯁꯨ ꯍꯦꯟꯅꯤꯅ꯫ ꯏꯟꯗꯣꯝꯆꯥꯁꯦ ꯍꯟꯗꯛꯇꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯈꯠꯂꯛꯏꯀꯣ꯫ ꯕꯦꯝꯃ ꯌꯨꯝ ꯄꯨꯕ ꯉꯝꯅꯕꯅꯤ, ꯅꯈꯣꯏꯁꯨ ꯍꯌꯦꯡꯋꯥꯏ ꯈꯪꯂꯛꯈꯤꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯁꯤ ꯂꯣꯏꯅ ꯃꯦꯠꯇꯣꯏꯔꯣ? ꯃꯦꯠꯂꯣꯏꯗ, ꯑꯗꯨꯈꯩꯅ ꯊꯝꯂꯅꯤ, ꯁꯤꯈꯩꯁꯤꯅ ꯃꯦꯠꯂꯒꯦ꯫ ꯉꯁꯥꯏ ꯑꯌꯨꯛꯅ ꯇꯧꯒꯦ ꯇꯧꯕꯅꯤ, ꯅꯣꯡꯊꯤ ꯃꯪꯂꯒ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯐꯔꯛ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯗꯕꯤ ꯂꯩꯊꯣꯛꯂꯨꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯅꯨꯡꯁꯥꯁꯤꯁꯨ ꯇꯤꯡꯈꯠꯇꯅ ꯁꯥꯒꯠꯂꯛꯏ꯫ ꯄꯥꯝꯂꯤꯕ ꯑꯉꯥꯡꯗꯨ ꯃꯈꯥꯗ ꯊꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯈꯨꯠ ꯃꯁꯥ ꯈꯔ ꯂꯦꯡꯉꯤ꯫ ꯃꯤꯒꯤ ꯅꯥꯀꯜꯗ ꯊꯝꯂꯤꯕ ꯂꯪ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯍꯦꯛꯇ ꯆꯤꯡꯏ꯫ ꯀꯨꯁꯨꯝꯅ ꯍꯥꯏ, ꯑꯩꯁꯨ ꯐꯤ ꯐꯅꯦꯛ ꯁꯥꯕꯁꯦ ꯈꯔ ꯇꯝꯁꯤꯟꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤꯅꯤ, ꯍꯩꯌꯨ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯌꯥꯗꯕ꯫ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯝꯂꯕ ꯑꯣꯏꯔꯕꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯅꯤꯗ, ꯑꯗꯣ ꯍꯥꯏꯔꯒ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯂꯪ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯦ ꯊꯥꯕꯂꯩ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯏ꯫ ꯑꯦ ꯀꯩꯅꯣ? ꯂꯪꯁꯦ ꯑꯃꯣꯠꯄ ꯂꯩꯕꯥꯛꯁꯦ ꯂꯣꯏꯅ ꯆꯤꯡꯏ, ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯤꯅꯦ ꯀꯨꯁꯨꯝ ꯅꯪꯕꯣ꯫ ꯀꯨꯁꯨꯝꯁꯨ ꯌꯦꯡꯊꯩ ꯑꯉꯥꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯩꯃ, ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯈꯨꯠ ꯑꯁꯤꯅ ꯍꯦꯛꯇ ꯄꯥꯏꯅꯕ ꯍꯣꯠꯅꯕ, ꯏꯟꯗꯣꯝꯆꯥ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤꯅ ꯍꯦꯛ ꯄꯥꯏꯈ꯭ꯔꯕ ꯁꯠꯇꯣꯛꯄ ꯂꯧꯊꯣꯛꯄ ꯉꯝꯕꯒꯤ ꯋꯥ ꯂꯩꯇꯦ, ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯄꯥꯏꯈ꯭ꯔꯕ ꯑꯉꯥꯡꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯍꯦꯔꯥ ꯀꯨꯁꯨꯝ, ꯀꯩ ꯋꯥꯅꯣ ꯑꯗꯨꯕꯣ? ꯁꯤꯝꯇ ꯂꯧꯊꯣꯛꯎꯁꯤ, ꯑꯩ ꯈꯨꯠꯁꯤ ꯆꯣꯠꯂꯦꯕ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯊꯣꯏꯕꯤꯌꯥ ꯊꯥꯗꯣꯛꯑꯣ, ꯁꯤ ꯄꯥꯏꯕ ꯌꯥꯗꯦꯌꯦ, ꯇꯨ ꯂꯣꯏꯅ ꯃꯣꯠꯂꯦ, ꯅꯈꯨꯠꯇꯨ ꯃꯣꯠꯅꯕꯅꯤ ꯁꯤ, ꯊꯥꯗꯣꯛꯑꯣꯕ꯫ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕꯗꯨ ꯆꯤꯡꯏ꯫ ꯊꯥꯕꯂꯩ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ ꯍꯥꯏꯖꯩ, ꯀꯔꯤ ꯇꯧꯕꯁꯤꯗ ꯂꯥꯛꯏꯕꯅꯣ ꯍꯥꯏꯕꯅꯤꯗ, ꯑꯣꯟꯊꯣꯛꯅ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ꯫ ꯂꯪ ꯑꯉꯧꯕꯁꯤꯕꯨ ꯍꯦꯛꯇ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯤꯡꯉꯦ ꯍꯥꯏꯕ, ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯒꯗꯧꯔꯤꯗ꯫ ꯑꯗꯨꯒꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯋꯥ ꯉꯥꯡꯕ ꯁꯥꯏ, ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯃꯁꯤꯕꯨ? ꯇꯧꯔꯒ ꯃꯁꯤꯕꯨ ꯃꯈꯨꯠ ꯂꯦꯡꯕ ꯃꯁꯛ ꯊꯤꯕ ꯑꯉꯥꯡꯁꯦ ꯄꯨꯔꯒ ꯂꯥꯛꯀꯅꯤꯕ, ꯂꯩꯁꯥꯕꯤ ꯃꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ, ꯃꯆꯥꯗꯣ ꯉꯥꯏꯈ꯭ꯔꯦꯅꯦ ꯂꯩꯁꯥꯕꯤ ꯆꯥꯖꯦꯟꯕꯤꯁꯦ꯫ ꯀꯨꯁꯨꯝꯅ ꯅꯣꯛꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯃꯔꯝ ꯃꯣꯛꯈ꯭ꯔꯕꯅꯤꯅ ꯏꯟꯗꯣꯝꯆꯥ, ꯂꯝ ꯍꯦꯟꯕ ꯅꯠꯇꯦ, ꯃꯁꯛ ꯑꯁꯤꯅꯒ ꯅꯨꯡꯁꯤꯕꯅꯦ, ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯃꯤꯁꯤꯡꯁꯤꯅꯅꯦ ꯂꯛꯅꯗꯣꯏꯒꯤꯗ ꯇꯧꯗꯨꯅ ꯂꯩꯗꯣꯏꯕ꯫ ꯑꯃꯨꯛ ꯍꯥꯏꯖꯩ ꯃꯊꯟꯇ, ꯂꯪ ꯉꯥꯏꯍꯥꯛꯇꯪ ꯃꯦꯠꯄꯁꯦ ꯃꯦꯠꯐꯝꯃꯦ ꯈꯪꯍꯟꯗꯦꯗ, ꯀꯣꯛ ꯆꯠꯈꯤꯒꯦꯗꯤ ꯍꯥꯏꯗꯦ, ꯃꯤꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯐꯝꯖꯤꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕ, ꯑꯉꯥꯡ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯀꯨꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯟꯗꯣꯝꯆꯥ ꯌꯥꯔꯒꯗꯤ ꯏꯟꯗꯣꯝꯆꯥꯅ ꯐꯅꯦꯛ ꯁꯥꯕꯁꯦ ꯈꯔ ꯇꯝꯕꯤꯌꯨꯗꯅ, ꯑꯩ ꯂꯥꯛꯀꯦ, ꯅꯣꯡꯃꯒꯤ ꯇꯦꯛ ꯇꯦꯛ ꯇꯝꯕꯗ ꯆꯌꯣꯜ ꯑꯃ ꯑꯅꯤꯗꯗꯤ ꯁꯣꯏꯗꯅ ꯍꯩꯅꯤꯗ꯫ ꯀꯩ ꯍꯥꯏꯒꯦ ꯏꯟꯗꯣꯝꯆꯥ? ꯑꯩ ꯌꯥꯝꯅ ꯍꯩꯅꯤꯡꯗꯧꯕꯅꯤ,ꯈꯔ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯅꯤ, ꯍꯌꯦꯡ ꯑꯥꯗ ꯂꯩꯔꯀꯥꯟꯗ ꯐꯅꯦꯛꯇ ꯁꯥꯔꯕꯁꯨ ꯁꯦꯜ ꯈꯔꯗꯤ ꯊꯣꯛꯀꯅꯤꯗꯅ꯫ ꯕꯦꯝꯃ ꯀꯨꯁꯨꯝ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯦ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯁꯤꯗ ꯂꯪꯁꯦ ꯐꯠ ꯃꯦꯠꯂꯒ ꯐꯠ ꯐꯧꯗꯣꯛꯍꯧꯒꯦ ꯇꯧꯕꯅꯤ, ꯅꯪꯅ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯗꯨꯅ ꯂꯩꯔꯦ, ꯑꯉꯥꯡ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯈꯨꯠ ꯂꯦꯡꯕꯅꯤ, ꯍꯩꯃꯩꯃ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯂꯩ ꯈꯔ ꯁꯥꯠꯄꯁꯦ ꯑꯁꯤꯃꯨꯛ ꯃꯈꯨꯠꯁꯤꯅ ꯍꯦꯛꯇ ꯊꯥꯗꯠꯂꯦ ꯍꯥꯏꯕ, ꯀꯨꯁꯨꯝ ꯅꯪꯕꯨ ꯎꯗ꯭ꯔꯣ ꯁꯤꯕꯣ? ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯄ ꯑꯉꯥꯡꯅꯤ꯫ ꯉꯥꯏꯍꯥꯛꯇ ꯍꯦꯛ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯀꯨꯁꯨꯝ ꯃꯃꯥꯏ ꯂꯩꯊꯣꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯅ ꯂꯩ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ, ꯃꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤꯅꯤꯅ ꯂꯩꯗꯗꯤ ꯉꯥꯎꯈ꯭ꯔꯦ, ꯏꯟꯗꯣꯝꯆꯥ ꯃꯥꯅ ꯂꯩ ꯄꯥꯝꯖꯕꯁꯤꯗꯤ ꯀꯔꯤꯅꯣ? ꯂꯩ ꯎꯕ ꯌꯥꯗꯦ, ꯍꯦꯛꯇ ꯍꯦꯛꯇꯣꯏꯕ, ꯃꯅꯥꯁꯤꯗꯒ ꯊꯦꯠꯄꯤꯔꯗꯤ ꯃꯥꯅ ꯍꯔꯥꯎꯖꯕꯁꯤꯗꯤ ꯀꯔꯤꯅꯣ? ꯍꯩꯃ ꯃꯇꯥꯝꯅꯤꯅ ꯅꯪꯗꯤ ꯏꯕꯦꯝꯃ, ꯇꯨ ꯂꯩꯁꯤ ꯄꯥꯏꯕꯗꯒꯤ ꯍꯔꯥꯎꯔꯤꯁꯤ ꯅꯨꯡꯁꯤꯗ꯭ꯔ ꯃꯇꯧꯁꯦ? ꯊꯥꯕꯂꯩ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯆꯤꯟꯕꯥꯜꯅ ꯊꯣꯛꯅ ꯍꯦꯛꯇ ꯍꯥꯏ, ꯀꯅꯥꯒꯤ ꯅꯨꯡꯁꯤꯕꯅꯣꯗ ꯀꯨꯁꯨꯝ, ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯏꯁꯨ ꯐꯥꯎꯕ ꯅꯨꯡꯁꯤꯗ꯭ꯔꯕ ꯀꯥꯟꯁꯤꯗ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯗꯣꯏꯅꯣ? ꯅꯨꯡꯁꯤꯗ꯭ꯔꯦ, ꯑꯩ ꯀꯅꯥꯝꯇ ꯍꯦꯛ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯧꯖꯤꯛ꯫ ꯍꯩꯃ ꯏꯟꯗꯣꯝꯆꯥ ꯅꯪꯗꯤ ꯀꯩꯅꯣꯝꯅꯤꯅ, ꯅꯠꯇꯦ ꯏꯟꯗꯣꯝꯆꯥꯒꯤꯁꯦ ꯑꯉꯥꯡ ꯑꯁꯤꯅ ꯂꯩ ꯑꯃꯅꯤ ꯍꯦꯛ ꯇꯠꯄꯒꯤ ꯁꯥꯎꯔꯤꯔꯣ? ꯃꯗꯣ ꯅꯪ ꯅꯁꯥꯅ ꯈꯪꯖꯧ, ꯑꯩꯉꯣꯟꯗꯕꯨ ꯍꯪꯂꯛꯀꯅꯨ꯫ ꯆꯥꯅꯃꯛꯀꯤ ꯁꯥꯎꯔꯕ ꯏꯟꯗꯣꯝꯆꯥ? ꯁꯥꯎꯅꯨꯍꯦ, ꯏꯟꯗꯣꯝꯆꯥꯅ ꯁꯥꯎꯔꯒꯅ ꯁꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤ ꯃꯁꯛꯁꯤ ꯌꯦꯡꯉꯣ, ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ, ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯎꯕꯁꯦ ꯁꯥꯎꯕꯒ ꯐꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗꯗꯤ ꯊꯥꯕꯂꯩ ꯍꯦꯟꯅ ꯁꯥꯎꯔꯤ, ꯏꯕꯦꯝꯃ ꯀꯨꯁꯨꯝ ꯅꯪꯁꯤ ꯂꯩꯁꯥꯕꯤꯅꯤꯅꯦꯍꯦ, ꯀꯔꯤꯒꯤꯅꯣ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕꯁꯤꯕꯣ? ꯈꯔꯁꯨ ꯋꯥꯈꯜ ꯇꯥꯎ ꯏꯕꯦꯝꯃ, ꯂꯩꯁꯥꯕꯤ ꯅꯪꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯇꯧꯔꯤꯁꯦ, ꯈꯔꯁꯨ ꯋꯥꯈꯜ ꯈꯜꯂꯒ ꯂꯦꯞꯅ ꯂꯩꯕ ꯇꯝꯃꯣ꯫ ꯀꯩꯅꯣ ꯏꯟꯗꯣꯝꯆꯥ, ꯏꯟꯗꯣꯝꯆꯥꯒꯤ ꯋꯥꯁꯤꯗꯤ ꯀꯩꯅꯣꯝꯃ ꯇꯧꯏ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯕꯣ? ꯇꯥꯏ, ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ, ꯏꯟꯗꯣꯝꯆꯥꯒꯤꯗꯣ ꯑꯉꯥꯡ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕ ꯅꯠꯇ꯭ꯔꯦ,
ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯑꯗꯨꯃꯥꯏꯅ ꯀꯥꯏꯗꯤ ꯌꯥꯝ ꯇꯧꯕꯤꯔꯛꯀꯅꯨꯀꯣ ꯃꯗꯨ ꯅꯪ ꯅꯁꯥꯅ ꯈꯪꯖꯔꯤꯕꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ ꯀꯅꯥꯅ ꯇꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯃꯤꯒꯤ ꯃꯅꯥꯛ ꯑꯁꯤ ꯂꯥꯛꯂꯒ ꯆꯒꯠ ꯆꯒꯠ ꯉꯥꯡꯂꯤꯕꯅꯣ ꯍꯥꯏꯕ ꯉꯥꯏꯍꯥꯛꯇꯪ ꯊꯕꯛ ꯇꯧꯕꯅꯤ ꯍꯦꯛ ꯇꯧꯐꯝ ꯈꯪꯍꯟꯗꯦ ꯑꯉꯥꯡ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯌꯦꯡꯈꯩꯅꯦ ꯅꯣꯏ ꯑꯉꯥꯡꯁꯤ ꯄꯨꯔꯒ ꯂꯥꯛꯀꯅꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯍꯦꯛꯇ ꯑꯇꯝꯅꯅ ꯍꯥꯏꯔꯤ ꯀꯨꯁꯨꯝꯁꯨ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯔꯣꯜ ꯐꯥꯎ ꯊꯣꯛꯇ꯭ꯔꯤꯕ ꯑꯉꯥꯡꯁꯤꯅ ꯏꯟꯗꯣꯝꯆꯥꯗ ꯀꯔꯤ ꯍꯥꯏꯔꯒꯦ ꯀꯔꯤ ꯀꯥꯏꯔꯒꯦꯕ ꯏꯟꯗꯣꯝꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯣ ꯍꯣ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯂꯦꯡꯉꯦ ꯃꯁꯛ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯈꯤꯇꯪ ꯐꯖꯕ ꯑꯣꯏꯔꯕꯗꯤ ꯃꯈꯨꯠ ꯃꯁꯥ ꯂꯦꯡꯂꯕꯁꯨ ꯁꯥꯎꯅꯤꯡꯂꯣꯏꯗꯧꯕ ꯊꯤꯅ ꯊꯤꯔꯦ ꯃꯈꯨꯠꯅꯒ ꯂꯦꯡꯉꯦ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩ ꯍꯩꯃꯩꯃ ꯑꯃꯨꯛꯀꯁꯨ ꯂꯩꯁꯤ ꯍꯦꯛꯈ꯭ꯔꯦꯅꯦ ꯍꯦꯛ ꯍꯩ ꯑꯉꯥꯡ ꯁꯥꯊꯤꯕꯤ ꯂꯩꯗꯨ ꯀꯅꯥꯅ ꯍꯦꯛꯎ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯍꯦꯛꯇ ꯂꯥꯎꯏ ꯀꯨꯁꯨꯝꯅ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯏꯟꯗꯣꯝꯆꯥ ꯑꯉꯥꯡꯗꯕꯨ ꯑꯗꯨ ꯀꯟꯅ ꯂꯥꯎꯕꯗꯨꯕꯨ ꯀꯔꯤꯅꯣ ꯇꯞꯅ ꯍꯥꯏꯕ ꯍꯩꯇ꯭ꯔꯣ ꯑꯉꯥꯡꯁꯤꯗ ꯀꯔꯤ ꯈꯪꯗꯧꯔꯤꯒꯦ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯇꯧꯖꯔꯤꯅꯤ ꯏꯕꯦꯝꯃ ꯍꯦꯟꯃꯜꯂꯤ ꯈꯣꯏꯗꯧ ꯑꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯄꯨꯈ꯭ꯔꯣ ꯌꯥꯔꯦ ꯅꯣꯏꯒꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯒ ꯂꯥꯛꯀꯅꯨꯀꯣ ꯁꯤꯗ ꯌꯦꯡꯅꯤꯡꯗꯦꯕ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯏꯟꯗꯣꯝꯆꯥꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯒ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ ꯐꯩꯅ ꯂꯥꯛꯑꯣꯏ ꯁꯨꯛꯂꯥꯛ ꯍꯦꯛ ꯂꯥꯛꯄꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯁꯤꯗ ꯂꯥꯛꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯤꯔꯗ꯭ꯔꯣ ꯂꯥꯛꯑꯣꯏ ꯂꯥꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯁꯨꯛꯌꯦꯛ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯏꯁ ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯉꯥꯡꯁꯤꯕꯨ ꯅꯆꯥꯗꯧꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯆꯦꯟꯗꯨꯅ ꯂꯩ ꯏꯕꯦꯝꯃ ꯅꯪ ꯅꯁꯥꯁꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ ꯈꯔꯁꯨ ꯋꯥꯈꯜ ꯈꯜꯂꯨꯍꯦ ꯃꯤꯅꯅꯦ ꯀꯔꯤ ꯀꯔꯤ ꯑꯃ ꯍꯥꯏꯅꯔꯕꯅꯤ ꯍꯩꯅꯕꯤꯗꯣ ꯈꯔ ꯊꯥꯗꯣꯛꯎ ꯀꯨꯁꯨꯝ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯒꯦ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯍꯣ ꯏꯆꯦ ꯂꯁꯤꯅ ꯄꯟꯖꯅꯤꯡꯗꯦ ꯅꯅꯥꯗꯨꯗ ꯇꯥꯔꯨꯁꯨ ꯆꯠꯂꯣ ꯏꯟꯗꯣꯝꯆꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯑꯇꯝꯅ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯕ ꯃꯥꯜꯂꯤꯗ ꯈꯠꯅꯕꯒ ꯄꯥꯕ ꯃꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯕꯦꯝꯃ ꯅꯪ ꯅꯁꯥꯁꯤ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯅ ꯅꯪꯅ ꯇꯧꯕ ꯊꯕꯛꯇ ꯈꯔ ꯈꯟꯊꯔꯒ ꯇꯧꯋꯣ ꯑꯣ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗꯤ ꯑꯩꯅ ꯊꯣꯏꯕꯤꯕꯨ ꯂꯧꯗꯨꯅ ꯄꯝꯗꯨꯅ ꯂꯩꯕ ꯆꯠꯄꯁꯤ ꯁꯤꯒꯤ ꯑꯣꯏꯔꯦ ꯍꯣ ꯃꯥꯅꯤ ꯑꯗꯨꯃꯛꯅꯤ ꯏꯁ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦꯗꯀꯣ ꯊꯣꯏꯕꯤꯁꯦ ꯇꯥꯆꯧꯒꯤ ꯃꯆꯥꯅꯤ ꯇꯥꯆꯧꯒꯤ ꯃꯆꯥ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯅꯤ ꯏꯆꯥ ꯂꯧꯖꯕꯅꯤꯅ ꯑꯩꯗꯤ ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯏꯁ ꯃꯊꯧ ꯂꯩꯇꯕ ꯈꯔꯅ ꯑꯩꯅ ꯑꯉꯥꯡ ꯂꯧꯕꯒꯤ ꯌꯦꯡꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯅꯔꯤꯕ ꯑꯣꯏꯔꯦ ꯑꯣꯟꯊꯣꯛꯅ ꯃꯤꯁꯤꯡꯁꯦ ꯃꯊꯧ ꯂꯩꯈꯤꯗ꯭ꯔꯦꯗꯀꯣ ꯊꯣꯏꯕꯤ ꯂꯥꯎꯍꯩ ꯆꯠꯁꯤ ꯀꯜꯂꯛꯄ ꯀꯟꯖꯥꯎꯕꯁꯤꯡꯁꯦ ꯀꯜꯂꯛꯄ ꯀꯟꯖꯥꯎꯕ ꯃꯤ ꯌꯥꯝꯅ ꯂꯩ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯍꯧꯔꯁꯤ ꯍꯥꯏꯔꯒ ꯃꯈꯥꯗ ꯂꯩꯔꯤꯕ ꯊꯣꯏꯕꯤꯕꯨ ꯐꯠ ꯄꯥꯎꯈꯠꯂꯤ ꯊꯥꯕꯂꯩꯅ ꯃꯃꯥꯏꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯦ ꯑꯉꯥꯡ ꯅꯪ ꯍꯧꯖꯤꯛꯀꯤ ꯋꯥꯉꯥꯡꯗꯨ ꯀꯩꯅꯣ ꯀꯜꯂꯛꯄ ꯀꯟꯖꯥꯎ ꯃꯤ ꯂꯩꯕ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯁꯛꯇꯥ ꯅꯪꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯀꯜꯂꯛꯇꯣꯏꯅꯣ ꯀꯜꯂꯛꯇꯦꯅꯦ ꯏꯁ ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯔꯗꯅ ꯁꯤꯀꯤꯁꯨ ꯊꯣꯛꯇꯕ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯏꯟꯗꯣꯝꯆꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯄꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯦꯗ ꯏꯟꯗꯣꯝꯆꯥꯗꯤ ꯌꯥꯝꯅꯕꯨ ꯉꯝꯃꯤꯅ ꯍꯦ ꯑꯉꯥꯡ ꯏꯀꯥꯏꯕ ꯈꯪꯉꯤꯗꯤ ꯍꯥꯏꯗꯤ ꯏꯁ ꯑꯗꯨꯒꯁꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯋꯥꯒ ꯉꯥꯡꯉꯤ ꯍꯥꯏꯕꯤꯒꯦꯅꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅ ꯅꯪꯕꯨ ꯎꯕ ꯀꯥꯟꯗ ꯁꯦ ꯂꯩꯁꯥꯕꯤ ꯁꯥꯖꯦꯟꯕꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕ ꯅꯪꯗꯤ ꯃꯁꯤ ꯈꯪꯂꯝꯂꯣꯏꯅꯦ ꯀꯔꯤ ꯂꯩꯁꯥꯕꯤ ꯁꯥꯖꯦꯟꯕꯤ ꯍꯥꯏꯕ ꯍꯣꯏ ꯃꯥꯅꯤ ꯃꯗꯨꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯒꯥꯗ ꯑꯃꯨꯛ ꯌꯦꯞ ꯑꯃꯨꯛ ꯄꯝ ꯑꯃꯨꯛ ꯄꯣꯛ ꯑꯃꯨꯛ ꯇꯣꯏꯕ ꯑꯁ ꯃꯤꯠꯀ ꯇꯁꯦꯡꯅ ꯅꯥꯕ ꯖꯥꯠꯅꯤ ꯑꯩꯅ ꯅꯠꯇꯦ ꯅꯥꯔꯤꯁꯦ ꯃꯤ ꯂꯣꯏꯅ ꯅꯥꯅꯔꯕ ꯂꯩꯁꯥꯕꯤꯅ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ ꯏꯆꯥ ꯏꯁꯨ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯅꯨꯡꯁꯤꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕ ꯍꯥꯏꯕꯁꯤꯗꯅꯦ ꯃꯤꯠ ꯅꯥꯅꯕ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯁꯥꯖꯦꯟꯕꯤ ꯀꯥꯏꯅ ꯃꯋꯥ ꯑꯝꯇ ꯂꯧꯕꯤꯗꯦ ꯑꯩꯅ ꯏꯆꯥꯕꯨ ꯑꯩꯅ ꯂꯧꯕꯅꯤ ꯀꯩꯅꯣ ꯃꯤꯁꯤꯡꯁꯦ ꯃꯊꯧ ꯌꯥꯝ ꯂꯩꯅꯗ꯭ꯔꯦꯗ ꯊꯧ ꯂꯩꯇ꯭ꯔꯤꯕꯁꯤꯗꯤ ꯏꯕꯦꯝꯃ ꯅꯪꯅꯤꯅꯦꯍꯦ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯪꯅ ꯄꯨꯗꯅ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯪꯗꯨꯅ ꯆꯠꯇꯨꯅ ꯂꯩꯔꯦ ꯅꯠꯇꯦ ꯅꯪꯅ ꯑꯉꯥꯡꯗꯨ ꯄꯨꯔꯒ ꯆꯪꯂꯨꯗꯕ ꯌꯨꯝꯕꯨ ꯂꯩꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯊꯧ ꯂꯩꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯇꯨꯅ ꯋꯥꯊꯤ ꯉꯥꯡꯂꯔꯤꯕꯁꯦ ꯐꯩꯅ ꯂꯥꯛꯄꯤꯔꯣꯏ ꯀꯩꯅꯣ ꯁꯨꯛꯂꯥꯛ ꯍꯦꯛ ꯂꯥꯛꯄꯤꯔꯣꯏ ꯏꯁ ꯃꯈꯣꯏꯗ ꯌꯥꯝꯅ ꯑꯩꯁꯦ ꯂꯥꯛꯅꯤꯡꯕꯒ ꯃꯥꯜꯂꯨꯔ ꯃꯥꯜꯂꯦꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯝꯗ ꯅꯈꯣꯏꯅ ꯉꯥꯡꯅꯅꯤꯡꯕ ꯋꯥ ꯉꯥꯡꯅꯖꯧ ꯑꯩꯅ ꯀꯩꯁꯨ ꯍꯦꯛ ꯑꯆꯨꯝꯕꯤꯗꯧ ꯅꯠꯇꯦ ꯍꯣ ꯃꯗꯨꯅ ꯅꯪꯅꯅꯦ ꯅꯃꯥꯏ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯋꯥ ꯑꯁ ꯑꯁꯤꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦꯗ ꯏꯆꯥꯈꯩꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯊꯣꯏꯕꯤ ꯍꯌꯦꯡꯈꯩꯗꯤ ꯁꯤꯒꯨꯝꯕ ꯌꯨꯝꯗ ꯆꯪꯂꯔꯣꯏꯁꯤ ꯅꯪꯅ ꯅꯁꯥ ꯈꯔ ꯐꯖꯕꯁꯤꯗ ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝꯅ ꯂꯩꯔꯦ ꯆꯠꯍꯧꯔꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯥꯕꯂꯩꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯖꯩ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯥꯁꯤꯗ ꯎꯁꯤꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯃꯁꯦ ꯅꯪ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯒ ꯆꯠꯄꯗ ꯅꯨꯡ ꯑꯃꯗ ꯈꯨꯗꯤꯡ ꯊꯣꯛ ꯊꯤꯔꯒ ꯍꯦꯛ ꯇꯨꯁꯤꯜꯂꯨꯍꯦ ꯑꯗꯨꯒ ꯈꯪꯒꯗꯕꯅꯤ ꯂꯩꯁꯥꯕꯤ ꯁꯥꯖꯦꯟꯕꯤ ꯍꯥꯏꯁꯤꯅꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯂꯩꯃꯍꯜꯗ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯔꯤ ꯂꯩꯃꯍꯜ ꯍꯦꯟꯃꯜꯂꯤꯀꯣ ꯍꯦꯟꯃꯜꯂꯤ ꯇꯁꯦꯡꯅ ꯍꯦꯟꯃꯜꯂꯤ ꯍꯥꯏꯔꯤꯕꯁꯤꯅꯤ
ꯍꯦꯟꯃꯜꯂꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯇꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯅꯔꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯍꯦꯜꯂꯕꯁꯤ ꯅꯈꯣꯏꯕꯨ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕ ꯏꯆꯦ ꯑꯁ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯈꯪꯗꯦꯕꯨ ꯀꯩꯅꯣ ꯅꯆꯥꯅꯨꯄꯤꯁꯤꯅ ꯌꯦꯡꯉꯣ ꯅꯁꯨ ꯅꯨꯄꯤꯗꯣ ꯄꯨꯗꯅ ꯑꯗꯨꯝ ꯆꯠ ꯂꯩꯔꯦ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯈꯔ ꯆꯠ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯃꯨꯛ ꯆꯪ ꯑꯉꯥꯡ ꯑꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯈꯨꯠ ꯃꯁꯥ ꯂꯦꯡꯕꯅꯤ ꯀꯅꯥꯝꯇꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅꯗ꯭ꯔꯕꯅꯦ ꯋꯥꯐꯝꯁꯦ ꯏꯆꯦꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯂꯥꯟꯅ ꯀꯥꯏꯗꯤ ꯈꯟꯅꯨꯀꯣ ꯑꯇꯩꯗꯤ ꯀꯔꯤ ꯍꯥꯏꯅꯒꯤ ꯃꯤꯅ ꯏꯆꯦ ꯍꯥꯏꯅꯕꯒꯤ ꯋꯥꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯃꯅ ꯑꯃ ꯍꯥꯏꯅꯤ ꯑꯃꯅ ꯑꯃꯨꯛ ꯑꯃ ꯍꯥꯏꯔꯛꯀꯅꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯋꯥꯔꯣꯏꯁꯤꯟꯗ ꯀꯔꯤ ꯇꯥꯒꯦꯗ ꯂꯩꯁꯥꯕꯤ ꯁꯥꯖꯦꯟꯕꯤ ꯑꯁꯤꯇꯅꯤ ꯃꯤꯡꯊꯣꯜ ꯑꯁꯤꯕꯨ ꯀꯌꯥꯝ ꯐꯖꯒꯦ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤꯀꯣ ꯂꯩꯁꯥꯕꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯇꯁꯦꯡꯅ ꯆꯨꯝꯗꯦ ꯅꯪꯅ ꯇꯧꯕꯗꯤ ꯃꯕꯣꯛꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯅ ꯇꯧꯕꯗ ꯃꯤꯅ ꯀꯔꯤꯁꯨ ꯋꯥ ꯍꯥꯏꯅꯒꯗꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯥꯃꯛꯅ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕꯁꯤꯗꯤ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯐꯖꯗ꯭ꯔꯦ ꯃꯤꯁꯨ ꯃꯤꯠ ꯌꯥꯝꯅ ꯅꯥꯟꯅꯔꯦ ꯃꯥꯅꯅꯦ ꯑꯉꯥꯡꯗꯣ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯧꯈꯤꯕ ꯑꯗꯨꯒ ꯍꯦꯛꯇ ꯄꯨꯊꯣꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯗ ꯍꯔꯥꯎꯖꯩ ꯏꯆꯥꯅꯨꯄꯤꯗꯨꯅꯒ ꯏꯁꯨꯗꯣ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯕ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯀꯥꯏꯁꯦ ꯏꯁꯨꯗꯣ ꯏꯆꯥꯅꯨꯄꯤꯒ ꯇꯨꯃꯤꯟꯅꯕ ꯀꯌꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯏꯕ ꯅꯪꯕꯨ ꯃꯃꯥ ꯑꯃ ꯅꯠꯇ꯭ꯔꯣ ꯈꯔꯁꯨ ꯋꯥ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯃꯥꯅ ꯑꯗꯨꯝꯅ ꯑꯉꯥꯡꯗꯣ ꯂꯧꯗꯨꯅ ꯂꯩꯔꯦ ꯃꯃꯥꯗꯨꯅ ꯀꯌꯥꯗ ꯋꯥꯏ ꯁꯪꯅ ꯂꯥꯏꯊꯣꯛꯅ ꯂꯩꯔꯦ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤ ꯃꯊꯧꯕꯨ ꯃꯥꯅ ꯇꯧꯔꯤꯒꯦ ꯃꯁꯥ ꯈꯔ ꯀꯣꯝꯍꯧꯔꯒ ꯂꯣꯏꯔꯦꯗꯅ ꯃꯥꯁꯨ ꯑꯉꯥꯡꯗꯣ ꯑꯗꯨꯝ ꯄꯤꯊꯣꯛꯈꯤ ꯃꯗꯨꯅꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯀꯔꯤ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯑꯩꯅꯁꯨ ꯏꯃꯧꯗꯣ ꯃꯁꯥ ꯈꯔ ꯁꯣꯟꯕ ꯅꯥꯒꯟꯕꯗꯨꯗ ꯏꯆꯥꯅꯨꯄꯤꯗ ꯑꯉꯥꯡꯗꯣ ꯈꯔ ꯂꯧꯊꯣꯛꯄꯤꯌꯨ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯍꯟꯈꯣꯅꯣꯏꯗꯨꯅ ꯍꯥꯏꯍꯜꯂꯛꯀꯦ ꯑꯩꯅꯁꯨ ꯏꯃꯧꯗꯣ ꯃꯁꯥ ꯈꯔ ꯁꯣꯟꯕ ꯅꯥꯒꯟꯕꯗꯨꯗ ꯏꯆꯥꯅꯨꯄꯤꯗ ꯑꯉꯥꯡꯗꯣ ꯈꯔ ꯂꯧꯊꯣꯛꯄꯤꯌꯨ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯍꯟꯒꯅꯣꯏꯗꯅ ꯍꯥꯏꯔꯤꯕ ꯑꯁ ꯂꯩꯃꯍꯜ ꯅꯪ ꯌꯥꯝꯅ ꯄꯪꯉꯤꯗ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯅꯃꯧ ꯅꯨꯄꯤꯒꯤ ꯇꯥꯠ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤ ꯅꯥꯒꯟꯕꯅꯣ ꯇꯁꯦꯡꯅ ꯅꯥꯕ ꯑꯣꯏꯔꯕꯗꯤ ꯁꯦ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅ ꯂꯩꯗꯣꯏꯕ ꯀꯣꯛ ꯆꯤꯛꯏ ꯀꯣꯛ ꯉꯥꯎꯏ ꯈ꯭ꯋꯥꯡ ꯅꯥꯏ ꯍꯥꯏꯕꯗꯨꯕꯨ ꯂꯩꯅꯥꯔꯣ ꯏꯆꯦ ꯇꯧꯁꯤꯟꯅꯔꯤꯅꯦꯕ ꯃꯗꯣ ꯑꯩꯒꯤꯁꯦ ꯅꯈꯣꯏ ꯏꯃꯨꯡꯕꯨ ꯊꯨꯒꯥꯏꯅꯕ ꯋꯥ ꯍꯥꯏꯕ ꯅꯠꯇꯦ ꯑꯉꯥꯡꯗꯣ ꯃꯥꯒꯤ ꯃꯆꯥꯅꯤ ꯂꯧꯍꯜꯂꯨ ꯃꯥꯕꯨ ꯑꯗꯨꯝ ꯂꯧꯍꯟꯗꯨꯅ ꯊꯝꯃꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯈꯣꯏꯁꯨ ꯃꯕꯣꯛ ꯑꯃ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯍꯦꯛ ꯂꯧꯊꯣꯛꯄꯤꯌꯨ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯗꯨꯅꯒ ꯇꯧꯔꯤꯕꯗꯨꯗꯤꯅꯦ ꯑꯉꯥꯡꯗꯣ ꯃꯥꯅ ꯂꯧꯍꯧꯗꯕ ꯌꯥꯗꯦ ꯁꯤꯅꯗꯤ ꯌꯥꯔꯣꯏꯑꯕ ꯑꯩ ꯈꯪꯂꯦ ꯏꯆꯦ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯏꯆꯥꯅꯨꯄꯤꯗ ꯆꯞ ꯆꯥꯅ ꯑꯩ ꯋꯥ ꯍꯥꯏꯔꯒꯦ ꯑꯣ ꯍꯥꯏꯌꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝꯅ ꯈꯛ ꯇꯧꯍꯟꯒꯅꯨ ꯃꯥꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯉꯥꯡꯗꯣ ꯄꯨꯗꯨꯅ ꯆꯠꯄꯗꯨꯁꯨ ꯇꯧꯍꯟꯒꯅꯨ ꯀꯅꯥꯝꯇ ꯅꯨꯡꯁꯤꯕ ꯅꯠꯇꯦꯀꯣ ꯃꯤ ꯂꯣꯏꯅ ꯁꯥꯎꯅꯔꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯐꯖꯅꯅꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧ ꯑꯉꯥꯡꯗꯣ ꯂꯧꯔꯁꯨ ꯉꯥꯏꯍꯥꯛ ꯍꯦꯛ ꯂꯧꯕ ꯇꯧꯍꯜꯂꯨ ꯃꯤꯅ ꯃꯥꯕꯨ ꯂꯩꯁꯥꯕꯤ ꯁꯥꯖꯦꯟꯕꯤꯗꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯏꯆꯦꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯕꯁꯦ ꯌꯥꯝꯅ ꯐꯔꯦ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯁꯥꯎꯗꯤ ꯏꯆꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯌꯨꯝ ꯆꯠꯈ꯭ꯔꯒꯦ ꯍꯣꯏ ꯆꯠꯂꯨ ꯐꯖꯅ ꯃꯈꯣꯏꯗ ꯋꯥ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯏꯆꯦ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯍꯜ ꯋꯥꯈꯜ ꯇꯥꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯃꯌꯨꯝꯗꯅꯤ ꯀꯨꯁꯨꯝꯅ ꯐꯠ ꯆꯪꯁꯤꯜꯂꯒ ꯃꯅꯝꯃꯗ ꯍꯥꯏ ꯏꯅꯝꯃ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣꯝ ꯌꯥꯝ ꯇꯧꯔꯝꯃꯤ ꯃꯤꯁꯤꯡꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯅꯔꯝꯗ꯭ꯔꯦ ꯏꯁ ꯀꯩꯅꯣꯝꯃ ꯂꯣꯏ ꯇꯧꯔꯦ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅꯒ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯅꯪꯕꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯈꯠꯅꯅꯤꯡꯉꯤ ꯑꯗꯨꯕꯨꯕ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯏꯅꯝꯃꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯊꯣꯏꯕꯤꯒ ꯑꯩꯒ ꯏꯟꯗꯣꯝꯆꯥ ꯊꯥꯕꯂꯩ ꯍꯣꯏꯗ ꯁꯨꯝ ꯆꯠꯂꯨꯕꯅꯦ ꯏꯟꯗꯣꯝꯆꯥ ꯊꯥꯕꯂꯩꯅ ꯇꯣꯏꯕ ꯑꯩꯒꯤ ꯈꯣꯏꯔꯧ ꯁꯤꯛꯀꯗ ꯋꯥ ꯃꯌꯥꯝ ꯍꯦꯛꯇ ꯉꯥꯡꯂꯛꯏꯕ ꯀꯔꯤ ꯍꯥꯏꯔꯛꯏꯕ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯁꯥꯖꯦꯟꯕꯤꯅꯤ ꯁꯤꯅꯤ ꯍꯥ ꯂꯩꯁꯥꯕꯤ ꯁꯥꯖꯦꯟꯕꯤ ꯍꯥꯏꯕ ꯍꯣ ꯍꯥꯏꯔꯛꯂꯤꯕꯅꯤ ꯏꯁ ꯌꯥꯝꯅ ꯉꯝꯃꯤꯅ ꯃꯥꯅ ꯍꯥꯏꯁꯦ ꯃꯥꯇꯅ ꯍꯥꯏꯕ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯏꯅꯔꯤꯕ ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯑꯩꯅ ꯊꯣꯏꯕꯤꯕꯨ ꯂꯧꯗꯨꯅ ꯂꯩꯀꯥꯏꯗ ꯈꯔ ꯆꯠꯄꯁꯤꯒꯤꯅꯤꯗꯅ ꯏꯁ ꯑꯗꯨꯒꯤ ꯃꯊꯧ ꯌꯥꯝ ꯂꯩꯇꯦꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣꯃꯅꯤꯅ ꯁꯤꯗꯤ ꯀꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯏꯅꯝꯃ ꯕꯦꯝꯃ ꯃꯋꯥ ꯑꯝꯇ ꯂꯧꯔꯨꯅꯨ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯇꯥꯔꯨꯅꯨ ꯉꯥꯡꯅꯤꯡꯕ ꯃꯈꯩꯅꯦ ꯉꯥꯡꯅꯖꯁꯅꯨ ꯑꯩꯕꯨ ꯍꯦꯛꯇ ꯃꯈꯣꯏꯅ ꯂꯩꯁꯥꯕꯤ ꯁꯥꯖꯦꯟꯕꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯌꯥꯅꯤꯡꯗꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯃꯊꯪꯒ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯑꯩꯒꯤ ꯃꯥꯡꯗ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯂꯤꯕ ꯃꯤꯗꯣ ꯑꯩꯅ ꯈꯠꯅꯗꯅ ꯇꯣꯛꯑꯣꯏ ꯂꯦꯝꯅ ꯊꯥꯔꯣꯏꯕ ꯇꯧꯒꯗꯕꯅꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯒꯗꯕꯅꯤ ꯏꯅꯝꯃ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯊꯣꯏꯕꯤꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯅꯝꯃ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯉꯩ ꯃꯥꯕꯨ ꯂꯧꯔꯝꯗꯅ
ꯍꯌꯦꯡ ꯑꯩꯅ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯃꯥꯕꯨ ꯂꯧꯕ ꯌꯥꯔꯤꯕ꯭ꯔꯣ? ꯁꯤꯗꯤ ꯑꯩꯅ ꯏꯅꯝꯃꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯕꯒꯨꯝꯕꯅꯤ. ꯁꯤꯕꯨ ꯀꯩ ꯀꯥꯏꯒꯦ ꯍꯥꯏꯕꯅꯤꯗ ꯏꯅꯝꯃ? ꯀꯔꯤꯁꯨ ꯀꯥꯏꯗꯦ. ꯂꯩꯃꯤꯟꯅꯕ ꯍꯥꯏꯁꯤꯗꯤ ꯑꯁꯨꯝꯅ ꯇꯧꯗꯧꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯑꯁꯨꯝꯅ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯅ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯉꯤ. ꯊꯕꯛ ꯂꯩꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏ. ꯃꯊꯧ ꯂꯩꯔꯒꯕꯨ ꯑꯁꯨꯝꯅ ꯃꯤꯅ ꯀꯔꯤ ꯇꯧꯔꯤ ꯈꯣꯠꯂꯤ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟꯕꯗꯨ ꯁꯪꯈꯤꯗ꯭ꯔꯣ? ꯕꯦꯝꯃ, ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯃꯈꯣꯏꯒ ꯍꯦꯛ ꯃꯥꯟꯅꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ, ꯑꯣꯟꯁꯤꯟꯅꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ. ꯍꯧꯖꯤꯛꯀꯤ ꯏꯗꯣꯝꯆꯥ ꯊꯥꯕꯂꯩꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤꯅꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯇꯦꯛ ꯂꯥꯎꯅ ꯄꯥꯟꯈ꯭ꯔꯤꯗꯣ. ꯑꯉꯥꯡ ꯑꯁꯤꯅ ꯂꯩ ꯑꯃꯅꯤ ꯍꯦꯛꯄꯒꯤꯕꯨ ꯍꯦꯛꯇ ꯂꯥꯎꯕ ꯃꯁꯝꯗꯣ ꯐꯣꯏꯔꯝꯂꯒ ꯂꯥꯛꯑꯝꯗꯧ ꯄꯣꯠꯅꯤ ꯑꯩ. ꯍꯌꯦꯡꯈꯩꯗꯤ ꯃꯣꯏꯒꯨꯝꯕꯒꯤ ꯌꯨꯝꯗꯒ ꯈꯛ ꯆꯪꯉꯨꯔꯅꯨꯀꯣ ꯅꯪ. ꯍꯣꯏ ꯏꯅꯝꯃ. ꯑꯗꯣ ꯏꯃꯥꯗꯤ? ꯏꯃꯥꯕꯨ ꯂꯩꯇ꯭ꯔꯣ? ꯉꯁꯥꯏ ꯅꯪꯒ ꯇꯨꯡꯗ ꯃꯥꯡꯗ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯕꯅꯤ, ꯍꯜꯂꯛꯇ꯭ꯔꯤꯅꯦ. ꯊꯣꯡꯒꯥꯜꯗ ꯆꯪꯉꯦ ꯏꯃꯥꯗꯤ. ꯀꯨꯁꯨꯝ ꯄꯥꯎ ꯑꯗꯨꯕꯨ ꯃꯃꯥꯗ ꯇꯝꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯉꯥꯏꯔꯤ. ꯂꯩ ꯃꯍꯜ ꯆꯪꯁꯤꯜꯂꯤ. ꯀꯨꯁꯨꯝꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯗ ꯍꯥꯏ. ꯏꯃꯥ, ꯁꯤꯗ ꯂꯥꯛꯑꯣ. ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅꯅꯦ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ ꯍꯥꯏꯕ. ꯑꯩꯕꯨꯅꯦ ꯃꯈꯣꯏꯅ ꯂꯩꯁꯥꯕꯤ ꯆꯥꯖꯦꯟꯕꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ. ꯑꯌꯦꯡꯕꯤꯅꯕꯨ? ꯏꯃꯥꯈꯣꯏ, ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯏꯕꯦꯝꯃꯗ ꯃꯈꯣꯏꯅ ꯁꯨꯝ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯆꯨꯝꯗꯦ. ꯑꯩꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯏꯃꯥ, ꯏꯗꯣꯝꯆꯥ ꯊꯥꯕꯂꯩꯗꯨꯅꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯦ. ꯀꯩꯅꯣ ꯃꯥꯅ ꯃꯌꯥꯝ ꯑꯃꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯦ. ꯑꯩꯅꯦ ꯈꯠꯅꯅꯤꯡꯕꯅ. ꯂꯩ ꯃꯍꯜꯅ ꯃꯆꯥꯒ ꯃꯃꯧꯒꯗ ꯌꯦꯡꯗꯨꯅ ꯍꯥꯏ. ꯏꯃꯥꯅꯦ, ꯅꯈꯣꯏꯗ ꯋꯥ ꯍꯥꯏꯒꯦ. ꯀꯔꯤ ꯋꯥꯅꯣ ꯏꯃꯥ? ꯇꯟꯖꯥꯁꯤꯗ ꯍꯥꯏꯗꯧꯔꯤꯕꯣ? ꯌꯦꯡꯉꯣꯏ, ꯏꯃꯥꯁꯨ ꯇꯥꯔꯦ. ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ, ꯌꯨꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯇꯥꯔꯦ. ꯏꯃꯥꯁꯨ ꯈꯪꯂꯦ. ꯑꯗꯨꯅꯤ ꯁꯥꯎꯅꯤꯡꯗ꯭ꯔ ꯏꯃꯥ? ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯍꯧꯖꯤꯛꯇ ꯏꯅꯝꯃꯗ ꯄꯥꯎ ꯇꯝꯂꯝꯃꯤꯅꯦ ꯑꯩ. ꯕꯦꯝꯃ, ꯅꯪꯁꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤꯅꯤ. ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯃꯤꯒꯤ ꯃꯤꯅꯣꯛ ꯌꯥꯝꯅ ꯆꯪꯐꯝ ꯑꯣꯏꯔꯝꯃꯦ. ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯀꯩꯅꯣꯕ? ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯗꯨꯝ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯆꯦꯟꯗꯨꯅ ꯂꯩꯔꯦ. ꯊꯣꯡꯒꯥꯜ ꯊꯣꯛꯄ ꯌꯥꯗꯦ ꯅꯪꯅ. ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯝꯗꯨꯅ ꯄꯨꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯕ. ꯅꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯂꯁꯨ ꯅꯪꯅ ꯑꯉꯥꯡ ꯑꯁꯦ ꯍꯦꯛꯇ ꯄꯨꯈꯤꯕ. ꯃꯁꯤꯅ ꯃꯤꯅ ꯅꯪꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯉꯥꯡꯅꯩ. ꯏꯃꯥ ꯄꯨꯝꯅꯃꯛ ꯇꯥꯔꯛꯂꯤ. ꯑꯗꯨꯅ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯅꯦ ꯍꯌꯦꯡꯈꯩꯗꯤ ꯑꯁꯨꯝꯅ ꯇꯧꯔꯅꯨ. ꯏꯃꯥꯅ ꯉꯥꯡꯂꯤ ꯋꯥꯗꯨꯕꯨ ꯀꯩꯅꯣ? ꯃꯤꯅ ꯉꯥꯡꯅꯔꯤ ꯋꯥꯗꯨꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯔꯣ? ꯊꯣꯏꯕꯤꯁꯤꯕꯨ ꯀꯅꯥꯅ? ꯊꯣꯏꯕꯤꯁꯦ ꯏꯃꯥꯒꯤ ꯏꯁꯨꯅꯤ. ꯇꯥꯆꯧꯒꯤ ꯃꯆꯥꯅꯤ ꯃꯍꯥꯛꯁꯦ. ꯃꯅꯦ ꯑꯩꯅ ꯃꯥꯕꯨ ꯂꯧꯕ ꯈꯣꯠꯄ ꯇꯧꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ? ꯀꯥꯏ ꯍꯥꯏꯕ ꯅꯠꯇꯦꯅꯦ. ꯍꯦꯃꯟꯕ ꯍꯥꯏꯕ ꯑꯃ ꯂꯩꯅꯦ. ꯍꯦꯟꯃꯜꯂꯤ ꯍꯥꯏꯕ. ꯅꯪꯅ ꯏꯁꯨꯁꯤꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯂꯧꯔꯤꯕꯗꯣ, ꯂꯧꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯣ ꯍꯦꯟꯃꯜꯂꯤ ꯍꯥꯏꯕ. ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯗ. ꯑꯌꯦꯡꯕꯤꯅ ꯑꯃꯨꯛ ꯃꯅꯦꯝꯗ ꯍꯥꯏ. ꯏꯃꯥ, ꯃꯤꯅ ꯄꯪꯍꯥꯏ ꯇꯥꯏꯔꯒ ꯑꯗꯨꯝ ꯍꯦꯛꯇ ꯂꯥꯟꯅ ꯈꯟꯕꯁꯨ ꯐꯠꯇꯦ. ꯃꯈꯣꯏꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯑꯩꯈꯣꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ. ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯍꯤꯡꯂꯒ ꯂꯣꯏꯔꯦ. ꯁꯤꯗꯤ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ. ꯏꯃꯧ ꯏꯕꯦꯝꯃ, ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯁꯤ ꯂꯩꯃꯤꯟꯅꯕꯗ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ. ꯂꯩꯃꯤꯟꯅꯔꯒ ꯃꯇꯦꯡ ꯄꯥꯡꯅꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯈꯠꯅꯔꯛꯀꯅꯤ. ꯑꯗꯨꯕꯨ ꯍꯦꯟꯖꯤꯟꯕ ꯍꯥꯏꯕ ꯑꯃ ꯂꯩꯅꯦ. ꯑꯩꯅ ꯅꯪꯕꯨꯁꯨ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ. ꯅꯆꯥ ꯑꯁꯤꯅ ꯅꯅꯥꯛꯇ ꯍꯦꯛ ꯂꯩꯇ꯭ꯔꯤꯕ ꯃꯈꯩ ꯅꯪ ꯅꯨꯡꯉꯥꯏꯖꯩ. ꯑꯉꯥꯡ ꯑꯁꯤꯒ ꯅꯪ ꯂꯩꯃꯤꯟꯅꯅꯤꯡꯗꯦ. ꯃꯇꯝ ꯄꯨꯝꯕꯗ ꯅꯁꯥ ꯀꯣꯝꯅ ꯂꯩꯕ ꯄꯥꯝꯃꯤ ꯅꯪ, ꯅꯠꯇ꯭ꯔꯥ? ꯀꯨꯁꯨꯝꯅ. ꯀꯩꯅꯣ ꯏꯃꯥ, ꯏꯅꯝꯃꯗ ꯍꯥꯏꯗꯨꯕꯣ? ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯈꯨꯝꯃꯨꯅꯤ ꯏꯃꯧ ꯏꯕꯦꯝꯃ. ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯂꯥꯜꯂꯕꯣ? ꯅꯆꯜ ꯅꯨꯄꯤ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯦ ꯄꯨꯡ 24 ꯂꯧꯗꯨꯅ ꯂꯩ. ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯇꯨꯃꯤꯟꯅꯔꯤ. ꯅꯪꯁꯨ ꯅꯆꯥ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯌꯦꯠꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯂꯦ. ꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯤꯕ. ꯏꯃꯥ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯅꯪꯕ ꯍꯥꯏꯕꯗꯣ ꯏꯃꯥ ꯑꯣꯏꯔꯦ. ꯑꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ, ꯉꯁꯤꯗꯒꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯔꯣꯏꯁꯤ. ꯀꯨꯁꯨꯝ, ꯇꯥꯔꯕ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ? ꯅꯪꯅ ꯊꯣꯏꯕꯤꯕꯨ ꯂꯧꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯄꯨꯗꯨꯅ ꯆꯠꯄꯗꯣ ꯉꯁꯤꯗꯒꯤ ꯇꯧꯔꯅꯨ. ꯃꯤꯅ ꯊꯤꯅ ꯍꯥꯏꯅꯕꯁꯦ ꯏꯃꯥ ꯇꯥꯕ ꯉꯝꯗꯦ. ꯃꯤꯅ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯆꯥꯖꯦꯟꯕꯤꯗꯅ ꯍꯥꯏꯅꯔꯤꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯁꯤ. ꯏꯃꯥ, ꯃꯁꯤ ꯄꯥꯝꯗꯦꯀꯣ. ꯏꯃꯥ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯀꯨꯁꯨꯝ. ꯈꯜꯂꯨꯔꯒ ꯃꯍꯥꯛꯅ ꯅꯍꯥꯟ ꯃꯈꯩ ꯇꯧꯔꯤꯕꯁꯤ ꯀꯥ ꯑꯃ ꯌꯥꯝꯅ ꯍꯦꯜꯂ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯔꯛꯏ. ꯑꯗꯨꯒ ꯑꯌꯦꯡꯕꯤ ꯃꯥꯁꯨ ꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯃꯁꯥ ꯀꯣꯝꯅ ꯂꯩꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁꯨꯛꯁꯦꯟ ꯁꯦꯟꯅꯗꯕ, ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝ ꯂꯧꯍꯟꯗꯨꯅ ꯊꯝꯕꯗꯨ ꯂꯥꯜꯂ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯔꯛꯏ. ꯇꯞꯅ ꯍꯥꯏ. ꯏꯃꯥ, ꯅꯃꯣꯒꯤ ꯁꯥꯖꯠꯁꯦ ꯌꯥꯝꯅ ꯂꯥꯜꯂ ꯃꯥꯜꯂꯦ. ꯏꯃꯥꯅ ꯉꯁꯤ ꯍꯥꯏꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯒꯤ ꯅꯃꯧ ꯁꯦꯝꯗꯣꯛꯆꯔꯒꯦ. ꯑꯗꯨꯅꯤꯗꯅ ꯏꯃꯧꯁꯤꯗꯤ. ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ. ꯏꯁꯨꯕꯨꯗꯤ ꯃꯕꯣꯛ ꯑꯩꯅ ꯑꯗꯨꯝ ꯂꯧꯅꯤꯗ. ꯏꯃꯥ,
ꯀꯨꯁꯨꯝꯅ ꯂꯩꯁꯥꯕꯤ ꯑꯩꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯁꯦ ꯌꯥꯝꯅ ꯂꯥꯜꯂꯝꯂꯦ꯫ ꯊꯣꯏꯕꯤ, ꯅꯪ ꯉꯁꯤꯗꯒꯤ ꯅꯦꯅꯦꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯄꯨꯔꯔꯣꯏ, ꯌꯨꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯁꯤꯀꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯨꯡꯗ ꯆꯪꯖꯈ꯭ꯔꯣ, ꯅꯊꯧ ꯑꯣꯏꯅ ꯇꯧꯅꯔꯨꯔꯣ꯫ ꯏꯃꯥ, ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯨꯝꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯃꯤꯟꯅꯈꯤꯔꯝꯃꯤ꯫